70 to 80% दी सिरी के हर भूमि सिंचे मसी डिप्रेशन नारगा सिगल सुसाइड के मामला खंगमिन नरबा माइ छि कई के तोरप याबगे नाराब्रा डिप्रेशन नाराब्रा कोई तब याबगे हायना खंगमिन नरबा दी मखोय सिंगे सियनना तोपा ओतबा मिन समदा थबा मदा ओनथोगा मो सिंगे सियनदबि suicide haiba hoi achau chauraba hoi social problem health problem mental health problem asi masibu karamna prevent tawdagi haibasigi mayam da khangnanaba awareness create tawnanaba society 10% di akhana ngan khangtogadi awareness piragadi ana mina karam gan sininge angin siningbagi magi behavior jing hana khangtogadi thingbe yai haibisi ulaga 10% bauti handan be yai karigumba maram amadagi wakhan waitaba wakhan pithaba even wakhan negative thoughts mem lakpa even suicidal adi atmaghat tong bai wakhan ga lakta rasu akoina matam chana expert ta na view matam chana ta na biradi lang thordi hariba suicide ki wakhan suicidal attempts to ba myam se akoina phan ba ngami na myam da si message pijani corona ate pandemic myam so koina thingnare mayok nare adubu sagi suicide si su pandemic amagi mingo bibada iran nan ba oiroi ning ba kairakpa aigi igun isagi igun uraktaba sibana khare phare na khalakma matam lakpa yaramgani aduna sigumba wakhansina adombu awaba biba oiragadi experts ingi manakta lakpiu suicide the later stigma se reduce tawraga akoina suicide have se prevent oi aduga any suicidal thought lakpa matamda professional help seek tawgadabani have se haizani kana gumba mioi ama koina depress ori haina khangba taragadi akoina makhoibu phajana moigi problem dubo koina tabiba dakatai how they say not only physical health is important, mental health is also important. So physically and mentally fit oiba matamda akoina society je henna uplift tawapangam bada samas ama purapangam gani haina haijage